Arambai News Guwahati da Maitilongi Pau Tabiriba Singbu Yan Han Bumukta Chingangbam Sujitra Nina Kurumjari. Housing a Sigi Samlapa Mariba Pausing Lobirase. Matam Kuinadaki Chayet Naduna Lakiva, Asama Madi Meghalayangam Kagi, Chayet Nabagi Matangda, Puari Ohoragadaba, MOU Ama, State Anigi CM Gimarakta, Ngasi, Delhi da Kuyak Thana Krek. Lebagasigi Home Minister Amit Sahagi Mamang Maktada, Chayet Nariba area Tarani Thogi Manungda area Taruk, Matam Chupagioina, Yanaba Amapura Krek. Asumna, Chahi Yankai Hena Lereklaba, State Anigi, Ngamkai Chayet Nabagi Saruk Karadi, Ngasi, Santai Nabangam Krek. Lagliba tha taruk tare rasigi manungda lemhoriba chet nariba area singa sigi matangdasu santainaba soidana ngamlagani haina state anigi CM animakna ngasi punna paumishingda phongdorakhi Karigumba NRC asi update taunanabagidamak inaunawna petition amamuk tharakpa thoklabadi Assam lengaki mathakta challenge tawgani haina AIUDF na hairakle NRC update taunanabagi petition thabagi matangda CM Himanta Biswa Sarmana ngarang ngangkhiba wangang adugi reaction oina madugi mayokta interlocutory application habdi IA ama Supreme Court ta file torogani haina AIUDF ki MLA amadi party asigi General Secretary suwariba Aminul Islam na ngasi paumishingda phongdorakhi Hayeng Sagai Sanumit, Mamangai the Gich, Naduna Lakliba, Chingoi Irupa Barunigi, Irat Tony Numitne, Chingu Nong Pokting To, Achieva Umanglai Kubam, Lakipur Pulertolda, Ireja Kwai Kibikna, Matam Chana Lengbiratuna, Irat Tony Asibu, Mapung Pahan Biranaba, Umanglai Ngakselup, Lakipur Kuno Pulertol Kasagi, President Wahingbam Vidya Sundar Amadi, Secretary Wangkim Molindrana, Punat Hadropa, Cherol Amana, Ireja Singda, Kangalakle. Chayol ama hena changsilaklaba Nagaland amadi Manipur ngamkhai paringda Southern Angami Public Organization Sapona Kezolsa area da thamliba armed personnel sing Manipur lengakna lokthokhinabagi akanba dawi tawraduna Manipuram sung thangnariba area singi lifeline yoriba National Highway number 2 da matam kaktana shutdown kobudagi micham miyamna khudong chadaba kaya mayoknariba sida North East Students Organization Nesona pendaba amadi Asauba Pongdorakre. Asumna, Sapona Changshiliba Kongjangasi, Amukana, Kantabiduna, Yariba Makai Tuna, Handoknaba, Hajirakibaga Loinana, All Assam Manipuri Youth Association, Amiadasu, Counter Shutdown Suspend Tongnaba, Nesona, Hairakli. Pibam Hena Sokchin Ringai Control Tobinaba Amadi, Maikai Animak Waris Hanahanduna, Yanabama Purak Nabagidama Kut Tingzin Binaba, Nesona, India Lengakta, Haizeri Haina, Chairman Samuel B. Jairwa Amadi, Secretary General Sinam Prakash Singh na Punat Thadropa, Chirol Amana, Pongtorakle. Cheragasida ngasi Manipurgi CM N Birena Luchingduna, Jal Sakti Avian, Catch the Rain campaign Inglisingani Kunithoi Honobi Matungina Haudokpagi Thoramda Wangang Laduna Imphal Jiribam Lambi Amadi Tening Tamai Lambi da Pochai Puba Amadi Passenger Puba Gari Singh Mapandagi Leptana Chelakpa Haure Manipur Miyam Mipaiba Tobiganu Haina CM na Thazaba Pongdorakhe Adubo Nakalamaromda National Highway Highway Mipung Kudingbaki Mapung Paba Right Lariba Lambine National Highway da ban blockade tawduna apanba amata piba yade haibagi Supreme Court ki ruling su lairibane Sapona angau aphaigi thongoina National Highway Imphal Dimapur lambida matam kaktana ban chatharakliba si maram chade maramaduna Manipur ga Nagaland ga phaunapha moiriba mauda cheki wall khazinduna Nagaland fauduna chungchat chatanabagi thabak paketpam thokle haina ngasi Imphal dalai ba office ta Sivasena Manipur State ki President M Tombina Paumishingda Phongdorakhi Tokyo Olympic ki silver medalist Maithei Chanura weightlifter Mirabai Chanuna ngarang ningthokaba numit inglisingni kunmathoi gi BBC Indian Sportswoman of the Year Award phangkhre Malemda Maithei Chanura gi ming amuk masik mangal hena thokhankhre award asigi matangda Olympic silver medalist asina golfer Aditya Ashok Assamgi boxer Lavlina Borgohai parachuter Avni Lekhra amadi badminton sanaroi PV Sindhubu maithiba piramkhe ningsingba yai Mirabai Chanuna Olympic Games ta silver medal phangba ahanba Indian weightlifter ne
Tokyo-da KG 94 category-da mahak second tarakibani. India-gi saknaraba sports journalist expert amadi writer singi panel amana nominee manga khangatuna makhogi mathakta online public vote lauduna khwaidagi ehenba adu khanbada Mirabai Chanuna makok tarakhibani. BVC Emerging Player gi award na chahi 19 gi cricketer hauzikna New Zealand da Women World Cup sanaribi Safali Burma da PK. Safali Burma masak narabi cricketer ne Indian team gi oina format ahumakta sanava nupa nupi ani gi oina khwaidagi nahaoribi Indian cricketer ne. Nagalamarom da Inglisingani Sydney Games da bronze logduna weightlifting da Olympic medal panglakibi ahanba Indian nupi Karna Maleshwari dasu BVC Lifetime Achievement Award piduna ikai khumnakre. Ngasi Wangjing Ten Thagi nupi kayana arai ba sel amadi achathak sing khainaraduna yum mai thabi khraba Rakesh Naurem di maki imung manungi awabada mateng pangkre. BJP Women Committee Ten Thagi masing yamlaba nupi singna hauzik Imphal East District ki area amada changjafam logduna lariba imung asigi miyoi singa unaduna tengbang sing asi khusinakhi. Manipuragi Mixed Martial Arts habdi MMA fighter Surbala Laisramna Global Association of Mixed Martial Arts Gama World Championship ta gold medal ani loba ahanba Indian fighter ama oirakpaga loyana Inglisingani Kudmathoi Gama World MMA Championship ta puwari ama semkhre. Mahut Sinbinaba Namthabinaba Laitraba Medicom Yauna Indian Combat Sports Maming Lerabi Sanaroi Kaya Putoktuna Lakliba Manipura Pokhibi Chahi Kulhum Toita Suribi Surbalagi Asumna Mai Palakpasi Mitrang Amagumbani Haibayai. Gama World Championship si Netherlands ki Amsterdam da Pangthokibani. Ngasi Giri Development Organization Office da pangthokiba paugi mipam amada President N Sadananda Maitena phongdorakibada National Highway number 13 Jiribam Imphal lambi paktorakpada lambigi nageta tariba lamsokliba siga mari leinana amadi Tamenglong amsung Jiribam district ngamkhagi matangda cheyetnaba leiriba sigi matangda haukiba March kulhumdoida mari leinaba lengaki amadi khunai gi lupsingna punna phaminakiba duda NHIDCL gi manager masa lakpagi muhutta karishu khangdaba mihut ani tharakpa se Jiribam gi micham yambo thawoi bidabani haina lowi haina president na penaba phongdorakli. Karigumba NHIDCL gi DGM na ngasidagi tharaga numit marini gi manungda marik chumba asengba ama khanghan biraktaba taragade lagliba April 3 dagi Jiribam da lariba club singa puna khusam naraga amukta su thokhidriba angakpa mongi wakat khongjang makhal kayagi changsilagani haina President Sadananda Maitena paumisingda khanghalakhi. Manipur gi mathang awang nongpok ki atopa state capital amadasu mathang chahidagi railway connectivity leiragane. Northeast Frontier Railway na anoba broad-gauge track sembagi thabak Mizoram gi Konung Sahar Aizawl dagi kilometer 15 muk sangba Mizoram gi Sairang yobagi lambida haukhre. Assam gi Konung Sahar Guwahati, Tripura gi Konung Sahar Agartala amadi Arunachal Pradesh gi Konung Sahar Itanagar ga samnava Naharlagunda railway network hanadagi yaugrabagi matung Mizoram gi Konung Sahar Aizawl dasu yauragane. Panbayai Assam gi Hailakandi district ki manak nakna Vairavi dagi Sairang yobagi kilometer 52 sangba lupa crore 3,494 ki project asi inglisingani kulhumdoi gi manungda saba loigadoribane. IS topper Tina Davi maki fellow officer Pradip Gawandega amuk luhonglagani. UPSC Parikyada top Taubatanatana Dalit Nupiamana Makok Oirakibagidamag Inglisingani Taramangada headline Chatkibi Tina Davi Mamangda Chahi Adumaktada Habidi Inglisingani Taramangagi UPSC exam da Maki Hek Thangnaba rank Habidi Anisuba rank Talakiba Athar Amir Khan ga Luhongkibani. Makoyani Inglisingani Tarani Panda Luhonglaba Matung Mamang Chahi Habidi Inglisingani Kunma Thoida Kainaki. Ngasidi UPSC topper asi maki fellow officer Pradip Gawandega amuk waroipot pukre. Instagram da masana engagement ki pau amadi photo share tawrakhi.
Photo asida Davina sumna caption amasu iraki. I am wearing the smile you gave me, has fiancé. Panbayai Davigi social media da follower ama dasmik mari million hena lairibane. Maki mapuroiba oigadoriba Gawandesu Inglisingani Tarahumdoi Betski IS officer ne. Dina Daviam Sung Pradip Jaipurgi Hotel Amada Lagliba April Kunithoida Luhonglagani Hairi. Makoya Nimag Hozi Hozik Rajasthan da Punna Tabak Dominaribane. Dr. Pradip Gawanda Maharashtra Dagini qualified doctor ne. UN report matungina Russia na landarakpa sida Ukraine da nupi angang yauna sibagi masing lising amaga chani aduga sokpana lising amaga chatret ki matakta leire haire adubo unconfirmed report ki matungina de Ukraine da sibagi masing lising mari henkre haire nakalamarom da Russia amade Ukraine lan lep nanabagi matang da wari sanaba lep leitre ngasi taruklak suboina Russia amade Ukraine Turkey da wari sanake numit kharani Russia gi miteng konung sahar Cape ki mathakta thamludrabagi matung ngasidagi amuk Cape ta landaba kankhalakre Jairaga sida Cape sahar da su mahusha gi punsi hanjilakpagi moong da coffee shop sing amuk hangdoknaba haurakre aduga port sahar Mariupol gi phibam di yamnamak sokle sahar asigi lambi sing masak khangba ngamdre su haire ngasisu nahongnana Russia na nuclear khulai sinanabagi warning tawrakre Jeraga sida UN na India bo khud thoknariba lebak ani asigi marakta mediator oina taisil haningbagi apambasu fongdorakre Khwaidagi athengba pawa moina Istanbul da Nagpu tana wari sanaraba matung konung sahar Cape yauna Ukraine gi awangtangba sarukta Russia gi military activity hanthalagani haina Russia na ngasi haiki Putin na maki counterpart Zelensky gasu wari sanarba yai haina chief negotiator Vladimir Medensky na phongdorake adubu wari sanaba hodringai pungkharagi mamangda makhoibu yeithakigani haikiba Russia gi president Vladimir Putin na hojiksu Ukraine da ceasefire tawroi amuk hairakre asumna Russia amdi Ukraine war asi loishinbagi phibam uwa phangdri Hauzik Pakistan ki pauda muklagmina se ngasi no confidence motion mayok nakhiba Pakistan ki Prime Minister Imran Khan ki mayokta Pakistan Democratic Movement PDM na Islamabad ta sakti changeng utkre party asigi president Fazal ul Rahman na haikibada ngasi miyam pullariba se Imran Khan bu bidai pinanabagi damak pullari asumna Imran Khan gi political career da handaki asina khwaidagi tamthina singnarakpa ama haibadu oire PDM na Imran Khan gi lengak thugaigani haibagi phirep ngasisu rally asida amatta oina lauki Hauzik thengna phangba pawmagi matungi na Imran gi mayokta no confidence motion lakliba April 3 da pangthoklaba yai haire Sri Lanka gi khwaidagi ariba airport Ratmalana airport ta sanglaba chahi yankhai gi matung ahanba international flight takre English ngi mga chamapan kuntrani panda lingkhat kiba Ratmalana airport asi matamamada lebaga sigi oina amata ngaraba international airport oirambane Nigeria da gunmen singna Northern Kaduna State ta train amadagi masak khangdaba passenger kaya phaduna pukre Konung Sahar Abuja amasung Kaduna City gi marakta railway track mine phunduna thanamlaga train lebhalaba matung passenger singasi phaduna pukhibane asumna sel gi damak kidnap togduna pubagi thogdok wathok handak marak Nigeria da kanna hengalakle Afghanistan da Taliban singi athingba nongmagi kankhalakle handakta nupi macha sing school college kabada athingba thamkhiba tangaire lenga ki employee sing koi khagnanaba amadi dress code kahendanaba amuk hairakre natrabadi thabaktagi lokthokani haina fawba akanba warning pirakle masina Heartline Islamist Administration na thamlakpa khwaidagi anuba athingba oire matam chana namaz tongnanabasu Taliban na hairakle China da COVID case hengalakpa lepalaitre lebagasi khwaidagi chawba sahar financial capital ni hariba Shanghai da lockdown thamjinkhre sarasigi tangkhai ama ngarang March 19 dagi numit mangani gi oina lockdown thamki aduga atopa tangkhai amana masigi matungda thamgani haire ngarang ningthokaba numit sarasida punna miyoi 3,300 COVID positive oike
ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯅꯨꯃꯤꯠ ꯅꯤꯄꯥꯟꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯑꯃꯨꯛꯀ 8ꯂꯛ ꯁꯨꯕ ꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯈ꯭ꯔꯦ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜꯅ ꯂꯤꯇꯔꯗ ꯄꯩꯁꯥ 40 ꯑꯗꯨꯒ ꯗꯤꯖꯜꯒꯤꯅ ꯄꯩꯁꯥ 60 ꯍꯦꯟꯒꯠꯈꯤ अल्फा चंब पामी हाइना फोंगना फेसबुक ता पोस्ट तौरुबगीदमक सिलचर पुलिसना पाखंग मचा अमा फारगा जेलदा थाजिनख्रे बुलीबाई ऐप क्रिएटर आसामदगी नीरज बिश्नोईदा ह्यूमैनिटेरियन ग्राउंड दिल्ली कोर्टना बेल पिरख्रे कुकी ट्राइब की सब ट्राइब अमु ओरिबा दारलोंग एसटी लिस्ट चननबगी लोकसभा बिल अमा पास तौख्रे पनबा याबदे दारलोंग कम्युनिटीना एसटी लिस्ट यावगदौरिबासी त्रिपुरादने मिजोरम कंज्यूमर खुदिंगमखी मईगी टैक्स चांगचत्ता यूनिट अमदा लुपा चादा 3.9 हेंगलकने हारिबा अनौबा पावर तारिफ असे लाग्लिबा एप्रिल अमदगी चनबा हौगदौरिबने अरुणाचल की वेट लिफ्टर अमदी हानगी साउथ एशिया फेडरेशन गेम्स गोल्ड मेडलिस्ट सांबो लापुंगना नेशनल हेवीवेट चैंपियन ओइख्रे हौजिक भुवनेश्वर की उड़ीसा चथरीबा सीनियर नेशनल वेट लिफ्टिंग चैंपियनशिप नुपागी केजी 43 की कैटेगरी लापुंगना गोल्ड मेडल अनी लौबंगमखी मेघालय की लिविंग रूट ब्रिजेस वर्ल्ड हेरिटेज साइट की टेंटेटिव लिस्ट चलगने ngarang numidang sikkim gi hanigi CM पवन कुमार चैमलिंग की कन्वोइदा नुंग लंगकपगी केस ता चेनाबा मियोई मरी पुलिस ना फाजिनख्रे मागी मथक्ता रूलिंग SKM की सपोर्टर सिंगना स्टेट असेंबली की मनाक्ता लंदाखिबनी हाइरी ओलागी SIS1 इलेक्ट्रिक प्रो पुनेदा मईचाकपगी वीडियो अमा सोशल मीडिया दा वायरल ओरकपदगी कंपनी असिना मईचाकपगी हौरकफम थिगतपा हौख्रे पनबा याई इलेक्ट्रिक न चेनबा गाड़ी सिंग मईचाकपगी थोकदोक हंदक मरक यामखलकपदगी सेफ्टी की मतांगदा खनबा हौरखिबनी इंडिया लेंगाकना अनौबा सिलेबस ता कश्मीर दगी कारकोटा डायनेस्टी अमदी असम दगी अहोम डायनेस्टी गा मरी लेनबा चैप्टर खरा हापचिनबगी वारेप लौख्रे नागलमरोमदा कर्नाटकादा टेक्स्ट बुक सिंगदगी टिपू सुल्तान बाबर अमदी तुगलक कमरी लेनबा परासिंग लौथोकलगनीसु हाइरे साउथ अफ्रीका की केप टाउन दा इसिंग फंगदबगी अवाबा मायोकनरखले चही मरी ममांगदा मायोकनकिबा इकंग थोकपगी अवाबा अदुदगी हंदक यासिना अमुकसु हेली हाइरे ख्वाइदगी तमथीबा फिबमदनीसु हाइरे अमदे बांग्लादेश लेरिबा रोहिंग्या रिफ्यूजी सिंगी ओइना $1 मिलियन 192 पीरगनी हाइना US ना लाउथोख्रे ngasi ko na di Arambai News Guwahati da maitilon gi paw sandokchaba matang isna loisinjaba ga loinana tabiriba singbo amka suhana khurumjari